ꯆꯠꯂꯝꯕꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯤꯡ ꯆꯠꯂꯝꯕꯗ ꯀꯨꯀꯤꯁꯦ ꯂꯥꯛ ꯑꯃꯨꯛ ꯐꯝꯖꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯄꯪꯀ ꯁꯥꯖꯜꯂ ꯂꯩꯈ꯭ꯔꯦꯕ ꯍꯥꯟꯅ ꯁꯤꯡꯁꯦ ꯆꯠꯂꯒ ꯁꯤꯡ ꯈꯔ ꯆꯠꯂꯒ ꯌꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ ꯈꯔꯒꯗꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯊꯥꯖꯅ ꯏꯁꯥꯁꯨ ꯊꯥꯛꯆꯅꯕꯀꯣ ꯑꯗꯨꯗꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯈꯥꯛꯍꯧꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡ ꯆꯟꯐꯝꯗꯣ ꯃꯣꯏ ꯂꯥꯛꯑ ꯐꯝꯖꯜꯂ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯩꯁꯦ ꯆꯅꯨꯡꯒꯤ ꯑꯦꯔꯤꯌꯥ ꯑꯃꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯗ ꯅꯍꯥꯟꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯋꯥꯠꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯈꯩꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯈꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯒ ꯈꯔ ꯄꯨꯕꯤꯔꯛꯄꯅꯦ ꯑꯗꯣ ꯃꯥꯏ ꯀꯔꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯔꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯋꯥꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯩꯅꯣꯅꯦ ꯋꯥꯕꯁꯦ ꯋꯥꯕꯩ ꯆꯥꯡꯗꯗꯤ ꯀꯩꯅꯣ ꯊꯦꯡꯅ ꯈꯝ ꯊꯦꯡꯅ ꯋꯥꯕꯗꯣ ꯌꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯀꯩꯅꯣ ꯆꯥꯕ ꯊꯛꯄꯒꯤꯗ ꯑꯋꯥꯕ ꯐꯅꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯅꯛꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯐꯥꯎꯕꯥꯠꯇꯕꯤꯗ ꯃꯣꯏꯒꯤ ꯀꯨꯀꯤ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯁꯤꯗꯁꯨ ꯃꯐꯝꯁꯨ ꯑꯌꯥꯝꯕꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯨ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌా ꯇꯧꯔꯛꯇ꯭ꯔꯦ ꯂꯥꯟꯁꯦ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯂꯥꯟ ꯃꯣꯏꯒꯤ ꯋꯥꯈꯟꯗ ꯂꯣꯏꯈꯤꯕ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯥꯔꯝꯗꯕ ꯈꯨꯟ ꯀꯨꯀꯤ ꯈꯨꯟꯁꯦ ꯍꯧꯖꯤꯛ ꯃꯣꯏ ꯇꯥꯁꯜꯂ ꯂꯩꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯀꯩꯅꯣ ꯇꯧꯅꯤꯅ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯣꯏ ꯐꯪꯁꯟ ꯇꯧꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯂꯥꯡꯕ ꯈꯕꯔꯗ ꯄꯥꯎꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯈꯕꯔꯗ ꯄꯥꯎꯗ ꯀꯩꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯨꯀꯤ ꯌꯥꯝ ꯀꯨꯝꯊꯔꯒ ꯂꯩꯔꯦ ꯈꯣꯠꯂꯦꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒ ꯂꯩꯀꯥꯏꯒꯤ ꯆꯅꯨꯡꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯂꯤꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯃꯒ ꯂꯩ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯇꯧꯔ ꯂꯩꯃꯤꯟꯅꯕꯅꯦ ꯑꯗ ꯃꯌꯥꯝꯅ ꯍꯟꯗꯛꯀꯤ ꯂꯩꯀꯥꯏꯒꯤ ꯀꯩꯒꯤ ꯇꯧꯔꯒ ꯆꯦꯡꯕꯨꯗꯤ ꯈꯔ ꯈꯔ ꯄꯤꯕꯤꯔꯛꯑꯦꯀꯣ ꯆꯦꯡ ꯄꯤꯕꯤꯔꯛꯄꯅꯤꯅ ꯆꯦꯡꯒꯤꯗꯨ ꯑꯃꯗꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯗꯒꯤ ꯊꯨꯝ ꯍꯋꯥꯏ ꯃꯣꯔꯣꯛ ꯁꯨꯝꯕꯁꯦ ꯑꯃꯗꯤ ꯀꯌꯥ ꯋꯥꯔꯦ ꯑꯗꯨꯝ ꯋꯥꯕꯕꯨ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡꯁꯨ ꯇꯧꯕꯤꯔꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯣꯛꯑꯒ ꯗꯨꯀꯥꯟꯁꯨ ꯈꯥꯏꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯃ ꯇꯧꯔꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦꯀꯣ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ ꯁꯤꯗꯩ ꯊꯥꯗꯣꯛꯑ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯤꯉꯩꯅ ꯈꯜꯂꯣ ꯃꯣꯏꯅ ꯑꯆꯤꯡꯕ ꯇꯖꯥ ꯌꯦꯡꯉꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯥꯏꯔꯨꯕ ꯈꯣꯠꯂꯨꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯨꯡꯒꯤ ꯈꯨꯟꯁꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯔ ꯈꯔ ꯂꯥꯛꯑꯒ ꯃꯇꯦꯡ ꯑꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯃꯩꯔꯥꯒꯤ ꯏꯃꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯁꯦꯀꯣ ꯑꯁꯤꯗ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯅꯆꯥꯈꯩ ꯏꯄꯥꯏꯅ ꯎ ꯂꯩꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯃꯐꯝꯁꯦ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯃꯐꯝꯅꯤ ꯂꯩꯔꯝꯃꯤꯁꯦ ꯃꯣꯏꯁꯦ ꯆꯠꯊꯣꯛꯑꯒ ꯉꯁꯥꯏ ꯑꯉꯥꯡꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯀꯩꯒꯨꯝꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯅꯥꯇꯩ ꯆꯥꯗꯕ ꯊꯣꯛꯎꯔꯀꯥꯟꯗꯁꯨ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯖꯕ ꯃꯣꯏꯗꯁꯨ ꯂꯩꯕ ꯍꯥꯏꯗꯤ ꯈꯨꯡꯒꯪꯁꯤ ꯉꯥꯛꯅꯤꯡꯕꯒꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯅꯨꯡ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯩꯔꯝꯃꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯀꯥꯡꯕꯨꯁꯤꯡꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯨꯞꯀꯤꯗꯃꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯗꯃꯛꯇ ꯊꯣꯛꯂꯛꯄ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯈꯜꯂꯀꯥꯟꯗ ꯏꯃꯥ ꯂꯩꯄꯥꯛꯄꯨ ꯅꯨꯡꯁꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯂꯥꯟ ꯊꯣꯛꯄ ꯃꯇꯝ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯈꯛꯇ ꯅꯠꯇꯕꯗ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯆꯅꯨꯡꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯆꯥꯅ ꯊꯛꯅꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯃꯣꯏꯗ ꯐꯪꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯈꯨꯟꯗꯨ ꯉꯥꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯅ ꯅꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏꯒꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯌꯨꯛꯀꯤ ꯍꯋꯥꯏ ꯑꯃ ꯅꯨꯡꯗꯥꯡꯒꯤ ꯍꯋꯥꯏ ꯑꯃ ꯑꯁꯤꯗ ꯍꯋꯥꯏꯗꯣ ꯉꯥꯛꯇ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯗꯨꯗ ꯇꯤꯜꯍꯧ ꯆꯅꯝ ꯀꯣ ꯃꯔꯨ ꯃꯔꯥꯡ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯆꯪꯉꯦꯕ ꯅꯠꯇ꯭रा ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯅꯨꯡꯒꯤ ꯚꯣꯂꯟꯇꯤꯌꯔ ꯑꯩꯈꯣꯏ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜ ꯑꯃꯁꯨꯡ ꯕꯤꯕꯤꯑꯦꯐꯅ ꯅꯤꯔꯤꯁꯦ ꯌꯥꯝ ꯑꯍꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯆꯥꯛꯈꯨꯝ ꯑꯃꯗ ꯆꯪꯗ ꯌꯥꯗꯕ ꯃꯄꯣꯠꯇꯣ ꯑꯗꯨ ꯈꯤꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯅꯕ ꯉꯥꯛꯆꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯋꯥꯠꯄꯒꯤ ꯋꯥꯗꯤ ꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩꯅ ꯆꯥꯅꯕ ꯈꯛꯇ ꯅꯠꯇ꯭ꯔꯦꯕ ꯐꯤꯔꯣꯜ ꯑꯊꯥꯕ ꯑꯗꯩ ꯈꯨꯃꯨꯛ ꯃꯣꯖꯥ ꯈꯨꯃꯨꯛ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯅꯤꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯦꯠꯂꯤꯕ ꯃꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗ꯭ꯔꯦꯁꯁꯤ ꯈꯛꯇꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯗ ꯑꯋꯥꯕꯁꯦ ꯃꯥꯌꯣꯛꯅꯩꯕ ꯐꯤꯔꯣꯟꯗꯒꯤ ꯆꯤꯡꯕ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏꯅꯃꯛ ꯃꯣꯏꯁꯦ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯦꯕ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯕꯛꯀ ꯁꯨꯔꯒ ꯀꯩꯒꯨꯝꯕ ꯆꯔꯥ ꯅꯨꯡꯈꯟꯅꯕꯒ ꯌꯥꯎꯕꯒꯦ ꯍꯥꯏꯐꯦꯠ ꯉꯁꯥꯏꯗ ꯑꯁꯦꯡꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯒꯤ ꯆꯤꯡ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯀꯥꯔꯒ ꯇꯧꯔꯝꯃꯦꯕ ꯁꯤꯡ ꯑꯁ꯭ꯋꯥꯏꯗ ꯑꯁꯤꯗ ꯈꯔ ꯇꯥꯔ ꯂꯩꯔꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦ ꯁꯤꯡꯁꯦ ꯀꯩꯅꯣ ꯁꯤꯡ ꯆꯜꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯡ ꯆꯜꯂꯤꯅꯦ ꯑꯗꯨ ꯁꯤꯡ ꯆꯜꯂꯝꯕꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯤꯡ ꯆꯜꯂꯝꯕꯗ ꯀꯨꯀꯤꯁꯦ ꯂꯥꯛ ꯑꯃꯨꯛ ꯐꯝꯖꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯄꯪꯀ ꯁꯥꯖꯜꯂ ꯂꯩꯈ꯭ꯔꯦꯕ ꯍꯥꯟꯅ ꯁꯤꯡꯁꯦ ꯆꯜꯂꯒ ꯁꯤꯡ ꯈꯔ ꯆꯜꯂꯒ ꯌꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯝ
ꯈꯔꯒꯗꯤ ꯑꯗꯨꯝ ꯌꯣꯜꯂꯦ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯩꯈꯣꯏ 이사주 타전다 이사주 ꯊꯥꯛꯆꯅꯕꯀꯣ ꯑꯗꯨꯗꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯈꯥꯛꯍꯧꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯡ ꯆꯟꯐꯝꯗꯣ ꯃꯣꯏ ꯂꯥꯛꯑ ꯐꯝꯖꯜꯂ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯛꯑꯦ ꯌꯥꯝ ꯅꯛꯑꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯗ꯭ꯔꯦꯕ ꯃꯣꯏ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯛꯑꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯕꯨꯗꯤ ꯅꯤꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ ꯅꯤꯅꯤꯡꯉꯒ ꯆꯥꯕ ꯀꯅꯥꯝꯗꯤ ꯌꯥꯎꯗꯦ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯁꯨ ꯆꯔꯥ ꯅꯨꯡ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯈꯔ ꯆꯜꯂꯒ ꯃꯄꯨꯟ ꯁꯥꯔꯒ ꯏꯝꯐꯥꯜꯗ ꯀꯩꯗ ꯊꯥꯗꯣꯛꯇꯅ ꯈꯤꯇꯪ ꯌꯣꯟꯒꯗꯧꯕ ꯑꯦꯔꯤꯌꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯅ ꯂꯥꯛꯁꯜꯂ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨ ꯆꯪꯕꯗꯣ ꯁꯦꯞ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯒ ꯉꯁꯥꯏꯒꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯏꯝꯐꯥꯜꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯆꯅꯨꯡ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯂꯥꯛꯑꯒ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯁꯤ ꯌꯧꯔꯒ ꯑꯩꯈꯣꯏ ꯊꯤꯟꯖꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯁꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯨꯖꯔꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯤ ꯄꯨꯔꯛꯄꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯤ ꯄꯨꯔꯛꯏꯁꯦ ꯆꯥꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯉꯥꯛꯄ ꯉꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯄꯒ ꯄꯨꯖꯒꯦꯅ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ